Esana esabu thabak pijabada natana mioi kayasu thabak piba ngamnaba hotnaminasi aikoigi iramdamgi pothok-sing yokhatlaba amadi mipal tangdanaba hotnaraba matamda chawkhatpada khumang chawsingani haina Avian House ki proprietor Chongtham Dhruvatara na fongdorakre. Wafam asi Avian House ki kunmathoirak suba Foundation Day thauram ngasi khongampat awang laikai community hall da pangthokpada fongdokhibani. Thauram aduda Dhruvatara khabana hai Sanga loiba matamda planning amagi makhada loiba mityeng sanba akhang kanba mathau tai Avian House asina tawriba asi isa kanaba khak natana lamdam asida leiriba sinmi sing amadi mioi sing thabak pibada natana senthok lambi leihannaba pandamda hotnaduna lakhibani madunga sidi chahi kunmathoi fare Foundation Day thoramasi kunmathoirak subada miyamga loinana pangthoklibagi maramdi maru oina nupa singa si chahi kunmathoi suragadi mayumakai panba yarakle Maramaduna masidagi aikoi senthok lambi leiba isa khak thabak pijabada natana mioi kayasu piba ngamba imung manung su puba ngamle haiba pandamaduda pangthokpani aikoigi iramdamgi pothok-sing asibu promote tauba miyamna pamnaba quality leinaba puthokpada natana aikoigi senmitlon asi fagatnaba hotnabada haurakliba nahasingnasu thodang lawminasi isa khaki amadi sendong khaktagi khallaga thabak taubusu chumloi haiki Thoramaduga Mari Lainana Avian House Khongampat Amadi Life Savers Manipurna Department of Transfusion Medicine RIMS Amadi SBTC ga khutsamnaraga blood donation camp amasu pangthoktuna mioi yankhairamna EPK yen loiba farmer mo oiragadi Some systematic naina planning amsung forecasting tawraga haidi planning amage makhada yelloiba matamda adugi badi asibukta awaba mayona ro habsi masiba thamjagi damdam jigi sinbi singna gi achoba phodol amana makoi humang mamal masi puthokna mona yauri bane aduna aina mapalam digi machinak leiruba haibadudi ate ate gi mapalam da chakhadoba bane adubo aina sidagi leiba haibsidi aina koina leiba machinak tu semada akoigi thawai haksak yauna maipuna no honoriba sinmi akoigi lamdamjigi sinmi kharada oirgasu mokoida kanaba piba amadu moigu moigi semilonda mateng kharadi oijagani khallaga adu wakhalonda aina akoi iramdamjigi pothoksu chawkhatsanaba akoi masen promote tawna manatari iramdamda puthoi pothokse akoi lamdamda leiba farmer akoina na sinadana mapalamdagi laga sinaba nata mapalamgi farmer na sinaba habsi adugi matik yamna akoi oithokpa wagada oibana akoina masi wakhalonda khallaga iramdamda leiba pothokse hena quality natra kaino didi akoina madu feedback piraga hena phanaba mongda puthoaga akoina puthopada sina bi wakhaloni tawba sina jam marina poultry farming boiro livestock farming hagade poultry piggery dairy haiba gi field sida targe hagadi moina akoigi kaino se akoigi awareness se marina farming gi awareness marketing gi strategy marketing knowledge farming awareness ke gaje fazana leiragadi masi kaisu thoidona waningai leitena lei kaiyunda akoi ji lack of awareness we samna biosecurity ki matang kari kamain torga simaina puthokada natraga hairiba akoigi do's and don'ts mayam je akoina maintain torga di livestock farming asidi kwaidagi nungaiba business ne kaigino kana akoina ji sandraka sanga farmer amoina akoina tumma leingeda moina chaadana thakdana moina sanadana leiba haise moina nitigi pireba growth nitigi pireba sangomje moina akoina moigi daily activities de pirakadaine toyum akoina tumma leju pirakpa haise haibam lei mase tumingi da paisa talo haibado adu wakhalondo adugi sinbamdu livestock farming de chap chana yaw haibdai haise maroina mari leba department na lokhat pa yabase farming ji matang da chap chap figure out am khanana chap chap accurate data am ka piba mathau dai kai data no kan requirement manipur gi oina yenau kayam dakar lei machinja kayam dakar lei amasung meat oina kayam dakar lei amase season gi khena badi makha pon gani ko season ji mantra sahi mada mantra thoi lei bani adu sigi machi je flow ma khak sahi ama ani mari manga gi sang ma da sumai sum la matung da adu gi mati akoi da akoi gi chap chap accurate data je phang matung da akoi gi progressive oina samjana mati oi gani am sai khanje team amasung ai gi farmer amasung ai gi doina na janmi nai ba ai gi akoi gi colleague sing hai tare amasung miyam sida ai credit pijani kai gi noi kana moi gi support yaudna akoi na ngasi bukta chi yona lepjaba habsing amjaroi amasung ai 21 suba birthday da kai joi pangthoi no habsi sahi kunma thoi habsi nupa amagi kwaidagi maru oiba tangkak habsi sahi kunma thoi da
luhong khongdong ba yaba yung kay pan ba yaba ki yamna maturity level ki status ama kaga da ba tangkak tu oyona sahi kunma thoi haibase aina masi kwadi muru oiba tangkak ni khalaga masi yamna sigi matung dagi di yamna progressive oiba khongthang da yum pan ba gumna kupsda satkadabni haibi wakalonda sahi kunma soi ji dagi milestone natraga masi dagi foundation oraga thaba keno je howraji haibi wakalonda aina kunma thoi suba birthday kunma thoi suba foundation day ja adugi matik importance oina lojare pangthok sabani